Bee Board amadi beekeeping mission gi meeting makada National Bee Board na sponsor tawduna ICAR Lamfelda numitare ni chupna pangthoktuna lakpa hands-on training program on value addition with honey gi Thouram Loisinbagi valedictory ceremony Pangthokkhre ICAR NHE Manipur Region Lamfelpat Principal Scientist Dr. C.S. Basuda Institute of Cooperative Management ICM gi Director Khoichung Ranglian Aimol amadi ICAR NHE Manipur Center Lamfelpat ki Senior Scientist Dr. Arati Ningombam Miyoi Singasina Saruk Yaduna Pangthokhiba Loisinbagi Thouram maduda training program adubu saruk yadiba trainee singda certificate lanthokuna pukning thawatki Thouram maduga mari leinana ICAR Lamphel gi Senior Scientist Dr. Arati Ningombam na haikibada India Northeast State singi manungda ahanbo oina pangthokliba asigumlaba training program asida natural sweetener ama oibata natana preservative substance amasu oidiba khohi asi sizinaduna tongan ba makalgi uhai singa tinsinduna chaba yaba polam sing semba tamduna state asigi mafam kiyada patpumduna mangliba uhai singa sibu manghandana ba amadi senthok lambi ama oihanana ba hotnarakpani hairiba polam sing asi chabada thumjarabasu sugar gi chang yaudabana diabetes naba miyoi singna chabada kari su kaidaba polam amasu oiri masida natana training program asigi manungchanna fasai license karamna tanthokani kari document sing changi haibadu takpakak natana karam ba mafam singdagi tengbang sing lauthaba yai haibasu takpi ki hairi masida natana training program asigi makha taba funding leirabadi handak pangthokliba training program asida saruk yahodaba singi khanduna amuk hanna pangthoknaba semsa kigani amadi handak pangthokiba program asigi oinadi tongan ba district taretagi miyoi 35 khaktamak saruk yaki haiba wafamsu fongdoki bottle ama ani honey gi bottle ama ani na akoi gi habidi ilai lai na phangba fruits mayam siga kamaina akoi gi sandang lambi ama semgani aduga kano akoi gi yung gi kano khara khada su habidi mateng pangngamba profit kitang lakna ba adagi educated youth adagi self help groups mayam ama weaker sections of society chingda mangdana leiba mayam ase kamaina conserve tawraga akoi mangbadagi su kanba aduga sandang lambi su ama tawhongna ba lambi ma semhongna ba koina taksabani training sigi makasida akoi even umangra yam laina phangba manipur da sumba mayam sidagi koi tawgre duga akoi gi keno farmer sing sida kamai tawgadagi haiba matam da business amba linkhat pada fasai gi license kamai na logani kari changi kamai tawdoino akoi funding support kina karamba bank ta approach tawgani mayam asi loina ba akoina haizare haraga takpire haraga makoi je noi sida lakliba matam sida khara sida adum business ama small scale business ama so dum sakaluro haiduna akoina mo koida capacity building se tawjabani si sugumba train possibility card su yena farmer mayam ma interested oiba yam ho loba farmers khara se ya hodre ko matam se koina nong chu pantha laitaba matam adagi phau khaujung eda thizabane ba ado moi gi side tagi di pangthokpiyo ne yam haire ado akoi se funding gum basidi ai gonda di lai se only one training silona lakpane ba 7 days ke